मैम खुरमजरी इम्पैक्ट न्यूज़ की मनुदा मैम तराम नोक्सरी मणिपुर से अवांग नोपोक भारत की स्टेट अमा तंगदु लेतादा फिल्म अमता दुम लैबा अदुपु इलेक्शन हाइबसि लागति हारिबा थोइबे इरांग मयाम थोइबे थोदो अथोक मयाम जे हे काउनबगुमना लाकपा काउनबा इलेक्शन दा थवाई यावबा स्टेट अमा दुम ओइरी मरमदी हौखिबा कोइगी जनरल इलेक्शन हाइतारे 2023 दा पांथोखिबा 2022 दा पांथोखिबा इलेक्शन दा कोइगी voters turn out see 79% here nearly 80% here koi voter turn out oigi aduga Manipur gi apun voter masing si maduda election commission of India piba report matina 20,08,133 adubu hojik si Manipur gi singnoba tangdu lekta da firm asida miyamna kholaw moina election sina maruiba haibadi election gi phajadaba niti niyam jing nataba phajaba niti niyam jing dai koina saru yar kanda tungi mirolda yaifagada tungi mirolda yaifagada Manipur ma oirakani haibiga thajaba amada thanabagumna tongan ba khoigi youth organization individuals sing mayam sudum haina balai aduna koi sapping the destiny through politics haib topic khana the impact news ki state election bibc ai ge hek thangnana election bibc oza Joychandra Konthoujam president UCM ni ham da Joy Matra noksari iswa mayai election bibc oza Deben Bachaspatimayum director peace education initiatives ni oza Deben Matra noksari with oza Rinku Khumukcham editor Imphal Times oza Rinku Taram noksari ai haram se oza Joychandra thamjage hainani ba mayam si akoi gi mamang su tongan youth singi oiba kholaw ma handak se apun me kholaw ma dum lae maramdi hokiba mi hom dei tholakpa Manipur tangtu lekta da film sida punsan ba election na taga kari gumba problem mayam si thena bagi amata ngara upai si election ni haibe gi posito omjalak padong tawe adubu handaki sali ba sahi sida MP election am sumang da ta dun leiri adu kana kana gumna akoi election yawjeroi akoi election yawjeroi hari bisina chumli pra ntaga yaur ni hari sina karam mong yauri bano yaw da badi ting sai voters turn out si 80% yorokoni ni india gi sudum wang na lakoni na vote yaw da badi adum yawi haitar participation ni wang haitare participation ji karam mong tori no haiba wang sini hangini se kramai thabi ni miyeng se Manipur election norms amadi Manipur gi voters sing sida kramai ui ham mokta da asigi impact ki manung khone yengbi re ba khwai tara boi kong no khumjeri civil society organization nai khoi se taseng na miyam gi haidi iramdam gi damakta ijati gi damakta thabak thorom mayam ama tawraga chali aduga aikhoi iramdam asida leiriba wakhal manaba mayam punsilaga aikhoi iramdam bu kamai tawna kangadage iramdam gi ijati singsibu kamai tawna phagadage haiba wakhalon sinta aikhoi thabak tawraga lai tabu India gi politics natraga Manipur gi politics ta aikhoina hana yengbu miyeng se aikhoi ngasi gi India gi adugulbo politician singna amadi Manipur gi politician singna makhoina tawriba thabak thorum sing ase Manipur gi people gi interest sok pa thabak tawigano haibe people gi interest sok pa thabak tawragadi aikhoi civil society organization na aikhoi khudomi thilla takani haibani khudomi thillaga takpa makhoibu pressure group ni aikhoi pressure tawgani haibani masini aikhoina laiba point se aduga hauji tasena Manipur da aikhoi gi adugunlaba sin kuki narco terrorist sing na satharak palan sidai akoi iramdam se kaina nabagi namakta Manipur mache thugaina nabu khona asidai akoi Manipur kai bi yaro ena asidi kholaw ke am lawre nasi youth sing gi oiba miyang gi oiba wakhalun ke am pire youth sing na hai nasidi politics ta akoi miyang sangani haibani politics ta miyang sangani haibase tangai phadana sangdaba yadaba tanja amal lakpodagi sangbani haibaduni haibadi politics asina aikoi nasigi thoiba lan asigi solution porokpada soba madugi responsible ama oibanina madu nasigi youth sing lawriba firepse ai support tawi haibado thamjage maramdi karigino haiba matamda hantak aikoi tasena Manipur kaibe yaroi haina aikoi assembly gi mifam phammaga ware ama phaw lawkidaba haibadi Manipur kai bero aikoi nungsi chanana legadamni aikoi amato oina legadamni haibse assembly da ware lawraga magi mari leinaba center da thabu bawda madu thagi dabase aikoi ningdon pomi haibani thamoi da nuaiti haibani adugi mathakta aikoi parliament da MP ahum chatleba MP ahum je Rai Sabha da amma chatle aduga parliament da MP oina ani maga chatle mokoi MP ahum se mafam duda aikoi tasena madu dharma natraga hairiba mafam duda
uiruso natraga hairi mafam da babu uiruso in chatpa nateba aiko iramdam ki thokliba haibadi adugumba sin kukin narco terrorist singna aiko iramdam asibu thugaina na tawre haibadi foreigner na khulingba laibak sengga yadraga mi hal pa aduga yum mai thaba tawre adugi mathakta drugs ki factory linkhat ki yadraga mi yum mai thaba mi hatpa tawre haibase mafam aduda khanaruso nainaruso ina thabaneba aduda mafam aduda kari haigi habda ai wa ngangbagi matam pide hai masidani aikoina ngasi politics da miyeng sangba mathau tai habse ado wa ngangbagi matam pide hariba se matam adugi aikogi oinam yaima aikoi pabung yaima leigidre pabung yaimana MP pidagi MP oina salaga mafam aduda aikogi manipur gi nipan suba sedunda mayek se challe adu regadi nipan suba sedunda manipur language chalanba adugumla MP oikiba pabung yaimanadi madu matam sangna pung amagi mayada parliament da wang hangeba ngasina wang hangbagi matam pide hairibese masi iramdambu nungsiba ijatibu nungsiba aikoi mi mathau tai haiba aduni yam thaga chari ngasi impact tv na sikumba issue ma thangalaga public discussion tawbsi machi am mathau ta ba wafam ni election naksalak matungena ngasi manipur thengnariba awaba se politics soirak padagi ni mase khoi khamu mathau tai politics is chumdok mathau tai chumdok dra ba handaki matang sida akoi another 100 years chumbang amroi da situation akoi ziklai sia adura marmoi dana handak naharol gi movement kharana naharol se akoi gi quote and unquote hane gi dona te ko youth haibani ko naharol la akoi je artham da chatna ram ta seng bade adu nataba taseng ba yamna ipuira board ki matam da le youth akoi gi naharol hai kano adu gi do yam vibrant oi energy do society adu ne uzari se adu gumba movement ama laktana election da yeng tani haiba se masi saruk ani thokni yengbe amana hojik oi film sida ngasai live question do election ki participation yam high oi 80-85 plus adum chali Nagaland bahut improve tawrei ni ada saisa participate tawriba participant sing se bahut hadariba population sing se masina category amane category se kadai lake da akoi gi 1948 ki 18 October August Manipur gi elected assembly me inaugurate tau hibido adugi politics adugi assembly do inaugurate tawna na bagi akoi gi sangjal laiba adugi political mainstream do aduga hojik lay mainstream do khenei hojik lay political mainstream di India gi mainstream gi subset amane ba aduna Manipur se kamain tawdana security maintain tawraga development program khar tawraga thamba yagadage India da integrate tawra thamba yagadage habigi politics da left of election ni aduga thadari misu madu phai haina khalaga thadara ko neba hojik lai bi hosidi ngasi Manipur samasi da thengnari ba amuk da thengnari ba lan phom je sigi lan sidagi thoglei ba akoi gi micham praja gi youth ki movement ama thoglei sidi sigi politics ga mari leina deba sigi politics sidi 1948 gi akoi gi democratic foundation ama koi sem gi do aduga reconnect tor pugi restoration gi politics neba sigi restoration ki politics da neba akoina yam phajaba Manipur gi political mainstream je akoi gi mainstream je thadat krabani ko thadat ki poto mok samjan bagi opportunity mo khoida laise masi akoina phajana samjan lahorba articulation phajan ta horaba haibedi political articulation ni kaino akoi gi local issues se mainstream to wai tare local issues se kari no adu kono muk discuss to way ai akoi gi maitei gi khunai sida kari issue thengnari ba survival gi kari gi ko adigi mu Manipur gi larger politics se kari issue thengnari ba regional level da Manipur gi historical responsibility gal mari leina ba regional level da kari issue thengnari ba sine chingba layers by layers ko analyze to na kamai to na India gi mainstream politics da adusu ngasai gi akoi gi India ne madi Bharat olakpa khand Bharat ki politics kamai articulate to gudage yam the healthy way da yam the creative way yam productive way ba yam meaningful purposeful way da kamai to na se I think adu opportunity la ko ai ngon yam nungai jaba aduga tasengna akoi gi Manipur se amukka mating tong na bu hingba ngamnan ma gi opportunity la avre ne ujeyeba aduna handaki live hokse koina live question de
movement se lai adu movement sigi political aina ngasai ba Manipur gi di mainstream political restoration la ise si la ise ge mai ge ise kadom chai kadege mai ge lepa brasi right kari agenda koi election fight to godori ba koina politics hai sida rajniti na hindi da hai ko politics hai sida electoral politics hai ma ada nation gi oba mingdu da chatpa nation gi oba agenda ama da issue ama da base to pull up chatpa gi politics ama adrei du da akoina 1949 da India da merge to gro matung da akoi da legi ba politics kari no ai du ne khoni gi yeng yari si 1949 da gi akoi merge to kanda after statehood 1972 da statehood phangba matam du da election to gi madu gi election du karamba model da kamai to gi kayam sing to gi jam hai se akoi faida nei da bam change issue na kari no matam du da election to bu du da issue se Manipur gi oina tungi akoi gi mamang gi du da chaijaba na chede ko aduga waruk jabus na te process of history ni remind to jabani matam du da akoi gi Manipur gi Israel nation ni kai se koi si ning tamba nation na mo ina lerami adagi Southeast Asia da ani suba democracy clearly franchise se tawraga election se tawraga pangthok pa koi gi kano se nation koi gi democratic oiba nation se ani suba nation ne hainarim ne adu after Philippines na hana election se tawi tawro matung da Manipur se tawri ne ba ana yamna historic oiba akoi gi kano ma character am leijari ni political identity ma sigi identity si pungon graga ngasai 72 da election torok matam sidadi kamai to geda India gi ngasai zamindari system da to election adagi moi gi angam bana haidi caste system adi khenaba yam leiba India gi manung da adugi process to the same giba electoral policy ne madu gi do set tong na same giba ne ba India gi mainland keno sidadi loin chanaram ba ya madu whereas Manipur lak mutam di pungnong noro pungono na ba kenong kakta uba koi identity ka thoki ba ma adai dagi maru hun ba we se masi akoi na understand to budu ne ba politics saraga the politics should be akoi the future of akoi Manipur si oi gadong ne ba aduna future of Manipur gi politics torok matam da akoi India gi electoral politics si da su hoi yaure na su khalasi yauraga India gi election si da ka ma ngak ta juna agenda la koi thamdoi se madai ja koi khanbam change ba ado kaabana taba masidai sida akoi na India gi elections di yorga Manipur gi political identity siga kyam concern of pot kara koi tholak pa ma change ba madu akoi da thok ngam da gi pot ma hegle ba akoi na ILP gi wangang rasu hanak ta khara kom thorak pa ni mayam singang na gi ko ade anything like akoi na aspa lo thu har rasu adagi kanoma har rasu ko akoi si anti Indian feeling ga loina ubanga kane ba koi mayang kanogi mayang changak pada yengsinna bagi pot ma hai rasu madu anti Indian feeling ne na akoi de hekta matam do pangphara phaba lalo yohon kiba ada involuntarily disappear to kiba mioi mayam ama leri duni Supreme Court na du piri duni ko adugi mamang da su mayam ama lei grabani aina masai da lakcha ningi ba phum di ngasai gi kanosina Maharashtra da Shiv Sena gi kanguna Marathi singi right ta na bo hone ba moi gi hingna bo hone ba matam do da India go mena moi se anti Indian ne hai de Tamil Nadu da Hindi se thingna bo hone ba ko adu anti Indian ni hai de ba West Bengal da Mamta Banerjee na akoi gi moi gi ba government center state relations da hena phagana ba state se kanna na ba pot pugal ko matam da madu anti Indian ni hai de ba Tamil Nadu da ngasai gi RN Ravi moi governor gi mathak ta Supreme Court case chatpa matam da ko moi di chatringai da moi gi Supreme Court ta natri da moi assembly da lawak matam madu anti Indian ne hai de ba interest of the state ne ba state to gi unique history do recognition pirak pa ne ba aduga Maharashtra gi unique history do Shiv Sena na kannana ba hona jarak pa ne ba adugi process to da moi na chatpadi ngamaga akoi gi Manipur da karamba political party na natra karamba kanona sigi voice thangat laga question of political identity of Manipur se sigi wafam je thang kadai bok the politics tau grage ba koi